ꯅꯣꯏ ꯍꯥꯏꯔꯣ ꯆꯥ ꯂꯥꯏ ꯀꯩꯁꯤꯗ ꯆꯥꯔꯦ ꯂꯥꯛꯑꯦ ꯌꯥꯝꯅ ꯏꯔꯥꯡꯁꯨ ꯇꯧꯋꯦ ꯍꯥꯟꯅꯗꯒꯤ ꯆꯥꯔꯣꯏꯅ ꯁꯤ ꯃꯐꯝꯁꯤꯗꯩꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯔꯝꯃꯗꯤ ꯆꯥꯝ ꯆꯅꯤꯗꯪ ꯑꯗꯨꯁꯨ ꯊꯣꯛꯑꯣꯏꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯀꯩꯅꯣ ꯕꯣꯔꯣ ꯀꯩꯀꯥꯗꯣ ꯍꯧꯖꯤꯛ ꯃꯩꯇꯩ ꯐꯥꯔꯒ ꯍꯧꯖꯤꯛ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯅ ꯀꯔꯤꯝ ꯈꯪꯗ꯭ꯔꯤ ꯃꯣꯏꯒꯤ ꯀꯥꯏꯗ ꯂꯩꯒꯦ ꯈꯣꯠꯀꯦꯁꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗꯩ ꯁꯥꯔꯅ ꯃꯌꯥꯝ ꯂꯧꯈꯠꯄꯤꯕ ꯁꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯣꯀꯦꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯑꯩꯈꯣꯏ ꯏꯄꯥ ꯑꯃ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯀꯠꯐꯝꯅꯦ ꯑꯗꯣ ꯁꯥꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯇꯪꯗꯤ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯁꯥ ꯑꯩꯅ ꯍꯥꯏꯕꯗ ꯆꯠꯄ ꯌꯥꯕꯗꯤ ꯂꯩꯇꯦꯗꯅ ꯑꯩꯗꯤ ꯃꯈꯣꯏꯗ ꯁꯔꯀꯥꯔꯒꯤ ꯑꯆꯧ ꯑꯁꯪꯁꯤꯡꯅ ꯍꯥꯏꯕ ꯅꯠꯇꯅꯗꯤ ꯑꯩꯒꯤ ꯃꯤꯁ ꯂꯩꯇꯦꯗꯅ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯐꯥꯈꯤꯕ ꯃꯣꯏ ꯇꯧꯁꯤ ꯁꯥ ꯁꯤ ꯀꯔꯤꯅꯣ ꯀꯦꯝꯗ ꯂꯩꯕꯅꯤ ꯁꯦ ꯔꯦꯅꯤ ꯀꯦꯝꯗ ꯂꯩꯕ ꯂꯩꯁꯦ ꯑꯗꯒꯤ ꯂꯩꯍꯧꯔꯤꯕ ꯁꯥꯔ ꯄꯨꯂꯤꯁ ꯃꯅꯨꯡꯗ ꯃꯌꯥꯝꯅ ꯁꯥꯔ ꯆꯠꯅꯔꯒ ꯀꯦꯝꯗ ꯂꯩꯕꯅꯤ ꯑꯩ ꯉꯔꯥꯡ ꯗꯤꯜꯂꯤꯗꯒꯤ ꯉꯁꯤ ꯂꯥꯛꯏꯅꯦꯕꯀꯣ ꯂꯥꯛꯄꯗ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯍꯧꯖꯤꯛ ꯑꯦꯁ.ꯄꯤꯒꯤꯁꯦ ꯐꯝꯗꯣꯔꯤꯃꯦꯕꯀꯣ ꯐꯝꯃꯒ ꯑꯇꯩꯁꯨ ꯂꯥꯏꯟ ꯈꯔ ꯁꯤꯟꯗꯣꯔꯤꯃꯦꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯅꯨꯡꯗꯒꯤꯁꯨ ꯁꯥꯔ ꯄꯨꯊꯣꯛꯄꯤꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛ ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯁꯥꯗꯣꯔꯤꯃꯤ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯅ ꯑꯩ ꯈꯛꯇꯅ ꯂꯣꯏ ꯉꯝꯕ ꯅꯠꯇꯦ ꯑꯁꯣꯝꯗꯁꯨ ꯁꯤꯒꯤ ꯖꯤꯔꯤꯕꯥꯝꯒꯤ ꯗꯥꯏꯠꯇꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯋꯥꯔꯧꯕ ꯌꯥꯏꯀꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯔꯥꯟꯕ ꯁꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯨꯅꯨ ꯇꯧꯔꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯣꯊꯣꯔꯥꯏꯖ ꯀꯔꯤꯁꯨ ꯄꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯖꯤꯔꯤꯕꯥꯝꯗ ꯁꯤ ꯏꯔꯥꯡ ꯂꯩꯔꯦꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯐꯥꯎꯕ ꯁꯦꯝ ꯆꯠꯂꯣ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩ ꯂꯥꯛꯏꯁꯦ ꯑꯩ ꯄꯔꯁꯣꯅꯦꯜꯗ ꯂꯥꯛꯄꯅꯤ ꯉꯁꯤꯁꯨ ꯑꯩ ꯄꯔꯁꯣꯅꯦꯜ ꯂꯥꯛꯄꯅꯤ ꯀꯣ ꯑꯁꯣꯝꯗꯒꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯏꯃꯒꯨꯝꯕ ꯁꯥꯟꯇꯤꯒꯨꯝꯕ ꯇꯥ ꯁꯔꯠꯒꯨꯝꯕꯗ ꯄꯤꯕꯅꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯄꯤꯕ ꯂꯩꯇꯦ ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯆꯠꯂꯣ ꯍꯥꯏꯕꯗꯤ ꯋꯥ ꯍꯥꯏꯗꯦ ꯑꯩ ꯊꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯒꯤ प्रजाꯒꯤ ꯋꯥ ꯉꯥꯡꯕꯗ ꯑꯩꯗꯤ एम.एल.ए ꯅꯤ ꯑꯩꯒꯤ ꯋꯥꯍꯩꯁꯤꯅ ꯀꯩꯁꯨ ꯆꯠꯄ ꯅꯠꯇꯦ ꯑꯩ ꯍꯥꯏꯕꯗ ꯄꯤꯌꯣꯟ ꯑꯃ ꯆꯠꯀꯗꯕ ꯅꯠꯇꯦ ꯀꯣ चीफ मिनिस्टर नत्रगा अतोप गवर्नमेंट की हायर अथॉरिटी अमर नंग चलो नंग सिरेसु सिलो नंग मफम अनि मत सत मंग मेनि चलो है ngasi ba haide nahan su noi kem da lapaden haidro aidana ai thamoi nungai tabane maram ai gi sakti se samna haibada hojik dc aina haibada asom dagi hagado mi singna sumaina ekoi gi authority ai uthare hairgadi dc suta gani ai khatana haibada di ai gi wa lote ngasi ba da lote bane इमा इवन मयाम ने इनक्वायरी तौर यंग दो आई मतों तनी आई ले रिसे आई आम तोड़ कर ले बनी प्रजा न थगत पगी इकाई खंगर ले बिवानी आई तशी आई कैसी होती साइना हाय बजी पेन बजी जो सारना आई की प्रजा कंदा अभी तो बगी नतर आई लाइसी नतर आई लाफम आई लावे बा आई दी आई तशेंग ना अंगांग सी फोटो यंग बदे तुम बंगम तबनी आई नोई थाजरो मिट की पीता बनी सा आई हिंसा ले आई शु जा इशू ले बमीनी आई की थमोई पाले आई मी के आवाज केंद्र लेरी बजिंग असोना ना मयाम लोइन चा दन मोय मयाम से नुआई तो खलाव से लोइन तारे तादो नते आई से हा गजाउर का को मयाम को जंग मिडा का आई होजी आई दरकार तरह बेकार संगे आई बेकार संग आई डीसी दसु ngarang wari sare आई आई चेक